Ngara nungdan fong kiba pandam pau se dagi maru oiba pau khara khangasaraga miyam da khudo tamjige center na maite amadi Kuki Group ani maka wari sanare amisa athuba matamda mikok thibagi thapa pangtholagani Union Home Minister Manipur da mahausa gi fibam da hanjilakna ba hauji khuthokna riba maite amasung Kuki Group ki miyoi singa center na wari sabagi thabak sathari haina Union Home Minister amisa na phongdokpaga loinna athuba matamda mikok thibagi thabak su leibak simba thungna Satharagani haina su phongdokkhrai Prime Minister Narendra Modi gi ahum suba tamgi ngasi numit Samani suba numika mari lenyan Delhi de pangtokpa press conference amada Union Home Minister Amisa na hai Manipur da hauji thokliba irang asiga mari lenyan muknariba furukki group animaka center da wari sanabagi thabak sathare Manipur gi wathok asi loisinaba center na khongthang kya lokhotpagi manungda ain kaina mitop sangsilakpa thingnaba intermema border paringda sanaramba free movement regime FM ma raukthokpaga loinna Nangkai sambal ningthina khanaba center na firep lautuna thabak lokhalei masigi manungda kilometer kuntra sangba border fencing loire makha taba kilometer lisinga mosonga romgi ngangkai sambal khanaba center na akhanaba sempham kaithare elige american sing sangsilaktana ba CRPF deploy tawre haike se minister sembagi wafam laite habo wafam thamnaduna Union Home Minister makha taraduna Manipur da thoklibi rangase tasena sneak violence nei terrorism ga khenai Nakal ani ke marakta wari sanandana waroisim purapa ngalmaidavana Santana nakal ani ki music wari satuna ingta paprok na bahonare haiki Union Home Minister Amisana pongthokiba press conference aduda lebak simba thungna athupa matamda mikok thibagi thabak satharagani haina Amisana phongdol aduna session ase hek lokthokpaga ka session su miyamda khangalagani sai tara lairaga pongthokpa mikok thibagi thabak ase tasingbadi kumja lising ani ga sumna kunga mathoida pongthokadabani Adubu mikok thibagi thaba ase matang kaktuna yethokuna lakhipani aroiba mikok thibagi thaba kumja lising aniga sumna taraga mathoida pangthokipani kumja lising aniga sumna kungi April dagi sai adumake September phawba ni munifu mangani sumna National Population Register NPR update tawbagi thabak leba asigi staging amadi Union Territory khudimakta pangthokki Modi lenga asigi ahum subatam gi ahanba numit chamani gi manungda Pangthokiba thabak thom singgi matangda paladuna Union Home Minister Amisa na hai leba asina sai humpugi matungda leba asita political stability ama purapa ngamle amadi makhata na policy kaya ama paikhatle foreign policy gi matanga paladuna mahak na hai leba asina ahanba oina internet amade external security gi yanglem saru oiraba sabsaba mechanism amagaloninna afaba foreign policy ama leire BJP na lusingba center lenga asina crore lang ahunggi infrastructure projects in approve middle class ke tax benefit medium amade small scale enterprises in oiba credit guarantee scheme masagi sai humdra gi mathakta leiraba senior citizen sing insurance cover tawre criminal law ahum leba asida nauna sanaba haure masigi mathakta tonga ba scheme kaya amasu ahum subatam asida thaba oina pangthokani Punama handak Lok Sabha mikal pangthokadaba tha taruki mamangda Biol trusting da ana walenga ama laktringai da panuna leiba thabak khudingmak mapung phana loisinaba khangankibagi matung ina ahum subatam asigi numisa manigi manungda asiguma thorang kaya ase mai pangna pangthokpa ngambani haiki mahana makhata na regional rankoi sakhwatana leiba asi chakhotpa yaroi Rasbasa Hindi asidi leiba asigi atai role amataga chamdamnaba yaroi hana su Union Home Minister Amisana phongdokki Kuki MLA tara dagi power lauthoknaba khongjang sangsilagani Kuki MLA tara dagi house ki power lauthoktriba fawba Manipur da tangdu laitaba hanjilakpa oithokloi Kuki MLA tara dagi house ki power lauthoknaba tha asigi kungdagi miyam golonyana khongjang sangsilagani haina transgender social activist Malem Thongamna phongdorakli Manipur Press Club ta ngasi pamuisinga unaba amada Malem Thongamna phongdokhibada tha tara taruk helaba Manipur gi issue ase karama matamda Loisingani haibagi sabsaba khangdabana miyamna langtakna duna leire istelenga ki maikhaidagi su mahausa phibamda hanjil angnaba kana honare haina miyamna phongdokli adubu mai pakpagi meeting asi su tadri Manipur da thokliba issue asi chingku ki narco terrorism na saugatliba Kuki MLA tarada Legislative Assembly House ki power piduna thambana irang asi makha samtharibani haina miyamna lauduna laklibani ngasi phawba MLA tara asidagi power lauthoknaba sabsawa wafam amata miyamda khanganba leitri haike Mahana makha taraduna Kuki MLA tara asidagi power lauthoknaba se minister yauna mari leinaba singda kayarak hanna cheropi singki basu laikhrei adubu ngasi phawba ta sinadana leire masida natana Manipur da mahausa gi phibam hanjila halu haiduna
tonga mafamda khongjang kya changsinuna lakli narco terrorising sawaliba Kuki MLA tara asidagi house ki pawa lauthoktriba fawba Manipur da tangdulai taba hanjil hanba haibasu oithogloi tha asigi kundagi maitai changba ngamba district singda chatuna miyam golonyana Kuki MLA tara dagi pawa lauthoknaba khongjang changsilagani miyam punamaknasu khongjang asibu sogapiu haiki Mahiroi singi mingda irang sagatnaba hotnabiganu Minister Basanta Kumar lengang na Manipur da tangdulai taba hanjilaknaba akanba thabak lokoliba chairak asida kanagumbana Mahiroi singi mingda irang sagatnaba hotnabagi mami tabagum tarakpa laibak thibani asiguma thaung asi chathabiganu haina Education Minister Thongnaujam Basanta Kumar na phongdokhrei Kaisampata laiba DIPR da ngasi pangthokpa paugi mifam amada Education Minister TS Basanta Kumar na mathakki wafam ase phongdoladuna mahakna hai Hayeng DM College campus da Mahiroi singi oiba asobo mifam ama pangthokani haiba wafam ama Facebook page thagalaktuna viral oirakpa thengnare wafam asigi matangda DM University Student Union gi maikaidagi su campus asida mifam pangthokpa yaroi haina phongdokhibaga lonina Mahiroi loop ama yauna MSF Desam KSA chuk amadi AMS ki maikaidagi su mifam phangani hariba siga Mahiroi loop singa siga mari lenyade haina singdorakpa reire Education Minister na makha taraduna kanagoma miyoi kharana Mahiroi singi maming sijinaduna irang sagatnaba hotnarabra haibigi singnaba leire maram asina lengaki ayaba yaugna asiguma mifam pangthokpa yaroi bare oirakliba ofam asibu lengakna haksina lawi maram asina asiguma mifam ama pangthokpa yaroi amadi chenaba miyoi sing phagatuna chapchaba action lakhakani haina su phongdokhi hayeng Mahiroi sing achauba mifam ama pangthokani haina Facebook ta thagalakhiba adu Kaksing district ki wangu amasung Sero area dagi thagalakpani haiba khangba ngamle thagalakliba miyoi sing achi Mahiroi oide adubu ngasi numidang fawbagi manungda makhoiba masa khangdoktuna action lakhanaba hotnari haina su Education Minister na makha na phongdokhi Manipur da thokliba irang amadi natural calamity na maram oidina Mahiroi sing mapung phana mahima sing tama phangdana iset asida lakli maram asina Mahiroi sing ningthina mahima sing tama phanganaba school college sing free zone oinaba hotna ministry Mama mapa na su macha masu singbo ningthina counseling tabituna free zone oinaba hotnabada mateng pangpiu lengaki maikaidagi su Mahiroi sing ningthina hangta mahitamnaba akanba thabok lakhwali karisu khangjadraba Mahiroi singbu mayoi kharana school college ta changduna kaukhoulaga lelene singba chalanba laibak thibani asiguma thong matungna tawbiganu haina su Education Minister na appeal tawki lana uhanaba hotnarakliba asi numi humni gi manungda sengdorakadabani khoiramban imasing Athoba mangangna FV da khoirama kaithel gi imasing bolana uhanaba hotnarakliba si numi humni gi manungda miyam khangna sengdorakadabani imasing na sel lawi habagi khudang jamdam puthokpa ngamdrabadi afaba oire haina khoiraman ima kaithel Joint Coordinating Committee for Peace KIKJCC gi maikaidagi khangalakli Manipur Press Club ta ngasi pawmisinga unaba amada committee asi campaign Raisram memana phonglokhibada Kuki singna Manipur thugainaba hotnarakliba sigi mayokta khoirama kaithel gi imasingna chapchaba thodang lauduna lakli ngasi phawbada Manipur gi yaifanaba changchilakpa ihau khudimakta imasingna saru yaduna lakli Mahiroi singna CM da power sinau hajina changchilakhiba khongjang adubu maram chai khanduna imasing asina su sawatkibani isa isu sing aso apan yaudunaba honaba haibasi mama singi thodangni haiki mahangna makha taraduna khongjang adu sawalobagi FB da athoba mangang haiba amana Congress na selfie duna nekpani haina imasing bolan ohanaba honarakpa laibak thibani selfie habagi chapchaba khudang chamdam puthokpa ngamdrabadi afaba oiroi chil ama pale hajina miyoi kharagi thawinsil da pangangda nganglabadi Manipur da laiba yarakloi habase khangjinba phai imasing asina ngasi phaba political party amataga samnaduna sel loduna khongjang changsingkhiba leite haike lonina nongmagi sara tanduna imung puriba khoirama kaithel gi imasingna ngasi phaba Manipur miyam gi efanaba thabak taram singna saru yaduna lakpani masida mikcha thinaba honarakpa asima laibak thibani nami humni gi manungda athoba mangang hariba asina miyam khangna singdorakadabani cyber crime da su wakapa laikhrei lotlarba su kanaroi haina su elme mana phongdorakli